ꯑꯩ ꯉꯁꯤꯁꯨ ꯃꯌꯥꯝꯅ ꯕ꯭ꯂꯣꯛ ꯑꯃ ꯀꯗꯣ ꯇꯝꯖꯒꯦ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝꯁꯤ ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕꯀꯣ ꯑꯗꯨꯒ ꯑꯩ ꯑꯁꯤꯒꯤ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯁꯤ ꯂꯣꯏꯗꯧꯔꯦꯕ ꯑꯩꯈꯣꯏꯁꯦ ꯕ꯭ꯔꯦꯛ ꯄꯤꯔꯤꯕ ꯑꯗꯨꯒ ꯑꯩꯁꯦ ꯑꯔꯥꯕꯤꯛ ꯐꯨꯗꯁꯇꯣ ꯑꯗꯨꯗꯣ ꯑꯩ ꯆꯥꯖꯗ꯭ꯔꯤꯕ ꯑꯔꯥꯕꯤꯛ ꯐꯨꯗꯁꯦ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯁꯤꯗ ꯀꯦꯐꯦ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯗ ꯆꯪꯉꯒ ꯑꯩ ꯀꯃꯥꯏ ꯇꯧꯒꯦꯗꯣ ꯑꯩ ꯃꯌꯥꯝꯗ ꯎꯠꯆꯔꯛꯀꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯟꯅꯕꯅꯦ ꯃꯥꯁꯦ ꯁꯦ ꯍꯥꯏ ꯑꯩꯈꯣꯏꯅꯤꯁꯦ ꯃꯥꯁꯦ ꯀꯩꯅꯣꯅꯦꯕ ꯃꯥꯁꯨ ꯑꯔꯥꯕꯇꯩꯅꯦꯕꯀꯣ ꯃꯤꯗꯜ ꯏꯁꯇꯩꯅꯦꯕ ꯑꯗꯣ ꯃꯥꯅ ꯇꯥꯛꯄꯤꯗꯣꯏꯅꯦꯕ ꯀꯩꯀꯩ ꯑꯆꯥꯄꯣꯠꯅꯣꯁꯨ ꯃꯣꯏꯒꯤ ꯑꯔꯥꯕꯤꯛꯀꯤ ꯐꯨꯗꯁꯦ ꯑꯗꯣ ꯍꯥꯎꯗꯧꯗꯤ ꯃꯥꯜꯂꯦꯕ ꯑꯗꯣ ꯑꯩꯅ ꯑꯃꯨꯛ ꯑꯃꯗꯤ ꯆꯥꯏꯕꯀꯣ ꯕꯣꯔꯥ ꯃꯥꯟꯕꯗꯤ ꯌꯥꯎꯍꯧꯕꯅꯦꯕ ꯑꯗꯨꯗꯣ ꯑꯩ ꯐꯖꯅ ꯃꯌꯥꯝꯗ ꯎꯠꯆꯔꯛꯀꯦ ꯑꯩꯈꯣꯏꯁꯦ ꯀ꯭ꯂꯥꯁ ꯂꯣꯏꯕꯒ ꯍꯜꯂꯗꯕꯅꯦ ꯃꯤꯅꯤꯠ 15 ꯈꯛꯇꯪ ꯉꯥꯏꯔꯦ ꯀ꯭ꯂꯥꯁꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯆꯪꯉꯛꯏꯕ ꯔꯨꯝꯁꯦꯀꯣ ꯁꯤꯁꯦ ꯃꯤ ꯑꯃꯇꯗꯤ ꯂꯩꯇꯦꯕ ꯍꯧꯖꯤꯛꯄꯨꯗꯤ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯅꯥꯕ ꯂꯩꯐꯝꯅꯦꯕ ꯑꯩꯅ ꯇꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯇꯝꯃꯤꯕ ꯃꯐꯝꯁꯤꯒꯤ ꯁꯤꯗ ꯐ꯭ꯔꯤꯖ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯎꯄꯨ ꯑꯃꯃꯝ ꯑꯗꯨꯒ ꯍꯤꯇꯔ ꯑꯁꯣꯝꯗ ꯂꯩꯔꯦ ꯑꯗꯨꯒ ꯀꯥ ꯆꯥꯎꯋꯦ ꯑꯗꯨꯒ ꯁꯤꯗꯁꯨ ꯂꯩ ꯑꯁꯤꯕꯨꯗꯤ ꯃꯤ ꯂꯩꯇꯦꯕꯀꯣ ꯃꯤ ꯂꯩꯕꯗꯣ ꯑꯃꯨꯛ ꯎꯠꯂꯛꯀꯦꯕ ꯑꯩꯒꯤ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯇꯥꯏꯌꯦꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯁꯤꯡ ꯑꯁꯤꯁꯤꯅ ꯃꯤ ꯂꯩꯕ ꯃꯣꯏꯒꯤ ꯁꯤꯒꯤ ꯑꯅꯥꯕꯁꯤꯡꯒꯤ ꯆꯥꯛ ꯏꯟꯖꯥꯡ ꯆꯥꯐꯝꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤꯅꯦꯕꯀꯣ ꯑꯗꯨꯒ ꯃꯣꯏꯒꯤ ꯀꯤꯠꯆꯟꯁꯦ ꯆꯥꯎꯅꯁꯨ ꯂꯩꯌꯦꯕ ꯑꯗꯨꯒ ꯂꯣꯏꯅ ꯐ꯭ꯔꯤꯁꯨ ꯂꯣꯏꯅꯅꯤ ꯑꯗꯨꯒ ꯃꯣꯏꯒꯤ ꯑꯅꯥꯕꯁꯦ ꯃꯁꯥ ꯅꯥꯟꯅ ꯊꯝꯕꯤꯕꯅꯦ ꯑꯩꯈꯣꯏꯔꯣꯝꯒ ꯑꯗꯨꯝ ꯈꯔꯗꯤ ꯈꯦꯠꯅꯩꯌꯦꯕ ꯃꯣꯏꯒꯤꯗꯤ ꯒꯔꯃꯦꯟꯅ ꯂꯣꯏ ꯇꯧꯕꯤꯕꯅꯦꯕ ꯅꯥꯟꯅ ꯊꯝꯕꯤꯕꯗꯣ ꯃꯁꯥ ꯅꯥꯟꯅ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛꯇ ꯀ꯭ꯂꯥꯁ ꯂꯣꯏꯔꯦꯕꯀꯣ ꯄꯨꯡ 4:30 ꯇꯥꯔꯦ ꯄꯨꯡ 4:30 ꯇꯥꯕ ꯃꯤꯅꯤꯠ 2 ꯋꯥꯠꯂꯤ ꯑꯗꯣ ꯑꯁꯤꯒꯤ ꯃꯐꯝꯁꯤꯅꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯈꯦꯅꯤ ꯑꯗꯨꯒ ꯈꯦꯅꯤꯅ ꯃꯥꯅ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦ ꯃꯥꯒꯤ ꯑꯔꯥꯕꯤꯛ ꯐꯨꯗꯁꯇꯣ ꯃꯥꯅ ꯇꯥꯛꯄꯤꯗꯣꯏꯅꯦ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯗꯣꯏꯕ ꯁꯤꯗ ꯃꯣꯏꯒꯤ ꯂꯩ ꯅꯨꯡ ꯃꯌꯥꯝ ꯊꯝꯃꯤ ꯑꯁꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯊꯣꯛꯂꯛꯏꯅꯦ ꯑꯔꯥꯕꯤꯛ ꯐꯨꯗꯁ ꯆꯥꯕꯗꯣ ꯑꯗꯣ ꯈꯤꯇꯪ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯒ ꯁꯤꯒ ꯌꯥꯝ ꯂꯥꯞꯅꯕꯗꯤ ꯑꯣꯏꯗꯦ ꯑꯗꯨꯒ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯃꯆꯥ ꯄꯦꯗꯦꯇ꯭ꯔꯤꯛꯁꯀꯤ ꯃꯐꯝꯅꯦꯕ ꯑꯗꯨꯒ ꯒꯥꯏꯅꯣꯀꯣꯂꯣꯖꯤꯁꯨ ꯀ꯭ꯂꯥꯁ 2 ꯇꯧꯋꯦꯕ ꯁꯤ ꯃꯐꯝꯁꯤꯗ ꯑꯉꯥꯡ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯕ ꯄꯣꯛꯐꯝ ꯑꯗꯒꯤ ꯑꯉꯥꯡ ꯃꯆꯥ ꯂꯥꯌꯦꯡꯐꯝ ꯑꯗꯣ ꯑꯁꯤꯒꯤ ꯒꯦꯠꯁꯦ sina main gate sida thoklaga main road direct arani akhoi je aina Arabic food se ama ani di chare ba do pati chadri ba ado ai ju chaning ba yam oi ba ado ai manab su ma se Egypt gi ne ba Egypt oitar su khoi Arab ki di mogi loina mane ba ko cha na ba do adu gi so ko thokne to sida main road direct tar khong na chat khar da mi let's go over there. Hey, hi. Hi bro. Aku group ngak tane. Aku aina free ching ngasai aina lak matam di sai ba ko. Sai na free to lilak traga. Ke hoji thi inkhala ba. Ai chak su la me. Kem to chadri ba ai lak ba ngasai. Lecture amaga class amaga tau bagi. Jawar ka hojiki hotel do aina ulagi magi cafe do aina lakpa lambi se ko pochai mam yolam bon yone kugi mori dukan gida lapoi je pochai ti yolam do numidang ne ba khoina hoji numidang wai ramai tar khoi class lo rei se si asabo sabum ni lambi de si akhoi si hoji jawre ba ko asida lai mogi Arabic ki restaurant se asida mamang maina thala sida istolo bayana asigi meaning se kogi mini restaurant ka haibado adugo not expensive suma yamna tangan de adum honge asuma come welcome to your restaurant Izif salam bro asida mi am pamis ayam mana Arabic Egypt semua ne asida pamis asid loy kangi first come soup chicken soup and this one plow asid chicken soup asid na plow asid na macaroni
Galbatsi. हाँ Galbatsi. Galbatsi. कलबच्ची है इसके इसके अंदर में क्या है इसके अंदर what inside this? मेसा पुलिस ओके अच्छा जिगो चिकन लगे सीजा इब्रे प्लॉप ऑर्डर तौर का उल अखोई शेषिदा को सेल्फ सर्विस ने तौ जदु सीधा सुमाया सामस अहुम लौबरो अदुगो मोनि सीधा पिरानी 이거 설마도 아두기 설마지 가만히 사기지 아이 울게요 시제 거기 치킨네 시제 거기 미들 이스 에리아기 미싱 아두가 케노기 러시안 수 얌나 팜나 차이 거기 인디아다나 케노도 케노 하이 까오네 라이토나 빨 아시기 yen지 당 사데 하옹니 मैम अखोई से अखोई ऑर्डर तौबदो लोइना पॉपरी एबको अदो सिसिने खोगी बारबेक्यू चिकन नेबा सिसे अदुगा सिसे मोगी अराबिक की स्टाइल दा थोंबा खोगी प्लाव हाय तारे मोदी प्लो हाय हाय दि बिरयानी की स्टाइल गुम बिरयानी दि नत्तेबा अदुगा असिसिना फेलापिल कौवेबको खोगी फेलापिल हाय सि खोई बोरा गा चप मानेबको अदुगा असिसिना खोगी असुम असिसिना soup नेबको हाउ तो बदि खंदे अदुगा असिसिना what is this cutlets yeah inside is chicken right yeah asi mang the chicken yaw isina cutlets ko we have aduga asisina ko shawarma do manung de ko vegetables ko yom ne saga adu asigi soup se ko ke no yaw carrot yaw aduga ginger su yaw aduga coffee bro yeah. Take your coffee. Let's make cheers. Sure. Cheers. Black coffee. Mo di chong ni hai. Duga asida na menu le. Menu se ko ki weekend di tha ba PUBG gi. Asi soup se hana how ring mo shi. How nya. Tumlat tawai. Asi se ko ki cutlets kawai hai asi chicken ni masi chicken je ayai bra kain kan der how really koi jirum ke tap to man jen do ko to kha ga burger ha pa jen do am ko nai khai do adum bai jen ma this a to di yaw de ha how di ha asigi falafel jo ai am na pam je ngam mogi arabic food asigi ai sigi pen sore kai ma kan da sino ko cheng ka bo ki type asigi yawe bo hawaii asigi hawaii ne broad beans to adu yam hawaii tare ko gi kaksing bora mo style ne si gado ko law manung da ko gi mori ma pang ai hor ki hawaii oi dam si ti pam muna sigi barbecue ki chicken do ne ba asi da haw du ma le to pong sai ne pan sai ne asi ti haw ya no asi kumul le mo ya haw aso bu da hap no ma अशी सुरमा से केवल कोई इमानब इजिप्शियन चारी जहां रंग bro how's it good what is inside there chicken and mayonnaise and many items mix of like yeah she manung she chicken su ke su lo yaw e ro mix ni vegetable अशी से को कोई पूरा अचौबा अमदा लुपा 180 पीबा अइना हम रशिया लाका लुपा 80 पिरामे 3 ताकत खेबो सिजे कोई चीज ना तंखाई ने तंखाई लौरसु यायो मकोक सिले म अइना मथुन चाग लौले सि चा हावबिनी ब्रो आम सो टेस्टिंग ओके yeah bro how is it yung ka siya ko tilaw yaw na aduga yung kamen asin ba yaw re
ꯑꯗꯨꯒ ꯑꯁꯤꯅ ꯑꯂꯨꯗꯣ He will come. ꯑꯗꯨꯒ ꯌꯦꯟꯒ ꯊꯤ ꯍꯥꯎꯋꯦ ꯊꯤ ꯍꯥꯎꯋꯦ ꯐ꯭ꯔꯦꯁ It's anatomy of chicken. Tandoori. anatomy of chicken ꯅꯦ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯆꯥꯔꯤꯁꯤꯀꯣ ꯂꯨꯄꯥ 1,100 ꯇꯥꯔꯝꯃꯦ ꯑꯗꯣ ꯑꯁꯤ ꯌꯥꯝꯅ ꯇꯥꯡꯕꯗꯤ ꯑꯣꯏꯗꯦ ꯑꯇꯣꯞꯄ ꯃꯐꯝꯗꯗꯤꯀꯣ ꯌꯥꯝ ꯊꯤ ꯇꯥꯡꯅꯦꯕ ꯑꯁꯤ ꯃꯐꯝꯁꯦ ꯍꯣꯡꯉꯤꯅꯦꯕ ꯑꯗꯩ ꯈꯪꯅꯕꯁꯨ ꯑꯣꯏꯕꯒꯤ ꯑꯗꯨꯒ ꯃꯣꯏꯗꯤ ꯄꯣꯠ ꯆꯩꯁꯨ ꯇꯥꯡꯖꯕꯅꯦꯕ ꯑꯗꯣ ꯁꯤꯗꯤ ꯌꯥꯝ ꯇꯥꯡꯗ꯭ꯔꯦꯗ ꯁꯤ ꯃꯐꯝꯁꯤꯗꯤ ꯑꯗꯣ ꯑꯩ ꯁꯝꯃꯔ ꯖꯦꯛꯀꯤ ꯈꯔ ꯁꯝꯃꯔ ꯖꯦꯛꯇꯣ ꯌꯥꯎꯗ꯭ꯔꯤꯁꯦ ꯈꯪꯕ꯭ꯔꯥ ꯑꯁꯤꯗ ꯀꯩꯅꯣ ꯃꯥꯗꯤ ꯑꯇꯣꯞꯄ ꯒ꯭ꯔꯨꯞ ꯑꯃꯅꯦꯕ ꯑꯩꯅ ꯒ꯭ꯔꯨꯞ ꯑꯃ ꯑꯣꯏꯕ ꯑꯗꯨꯒꯤ ꯁꯝꯃꯔ ꯖꯦꯛꯀꯤ ꯑꯆꯥꯄꯣꯠ ꯈꯔ ꯄꯨꯕꯤꯈꯤꯗꯣꯏꯅꯤ Брат, еще один ашурма. Да. Моise ada aina samar jeki ama seman ba ada semagi fire ne mai ne gan chai ne ada yen kaktaris to samar jeki asim ga adagi ataw ba maga pur ge tong sidi alu ne sa dre sigi yen matum jiga achoba jiga ꯑꯩꯗꯤ ꯀꯥꯏꯗꯒꯤ ꯑꯁꯤ ꯃꯐꯝꯁꯦ ꯑꯩꯈꯣꯏ ꯃꯤ ꯂꯣꯏ ꯈꯪꯅꯩꯕ ꯃꯤꯁꯨ ꯂꯣꯏ ꯐꯩꯌꯦꯕ ꯑꯗꯣ ꯃꯣꯏ ꯃꯄꯨꯅꯦ ꯑꯁꯤꯁꯤꯅ ꯁꯦꯐ ꯂꯩꯔꯦꯗꯅ ꯃꯅꯨꯡꯗ ꯃꯣꯏꯒꯤ ꯔꯁꯪꯒꯤ ꯅꯨꯄꯤꯅ ꯃꯇꯦꯡ ꯄꯥꯡꯉꯦ ꯑꯗꯨꯒ ꯑꯁꯤꯈꯩꯁꯦ ꯃꯣꯏ ꯑꯍꯨꯝꯁꯤꯒꯤꯅꯦꯕ ꯑꯗꯣ ꯁꯤ ꯁꯥꯇ꯭ꯔ ꯉꯥꯛꯇꯅꯦ ꯃꯣꯏꯁꯦ ꯂꯣ ꯇꯝꯕ ꯃꯥꯜꯂꯦ ꯃꯣꯏꯁꯤꯗ ꯁꯦꯟ ꯇꯥꯖꯕꯗꯣ ꯁꯥꯏꯠꯇ ꯍꯥꯏꯗꯤ ꯁꯤꯗ ꯑꯔꯥꯕꯤꯛ ꯃꯆꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯗꯜ ꯏꯁ ꯑꯦꯔꯤꯌꯥꯒꯤ ꯃꯤ ꯃꯌꯥꯝ ꯂꯩꯌꯦ ꯑꯁꯤꯒꯤ ꯑꯩꯅ ꯂꯩꯕ ꯁꯤꯇꯤꯁꯤꯗ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯟꯒꯤ ꯔꯦꯁꯇꯨꯔꯦꯟꯁꯨ ꯂꯩꯌꯦꯕ ꯑꯗꯣ ꯏꯟꯗꯤꯌꯟ ꯔꯦꯁꯇꯨꯔꯦꯟ ꯇꯥꯛꯃꯟꯗꯅ ꯃꯤ ꯀꯩꯁꯨ ꯆꯪꯅꯗꯦꯕ ꯑꯗꯣ ꯑꯔꯥꯕꯤꯛꯀꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯍꯣꯡꯕꯗꯣ ꯑꯗꯨꯒꯤꯅꯦꯕ ꯁꯤꯁꯦ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯁꯝꯃꯔ ꯖꯦꯛꯀꯤ ꯄꯣꯠꯇꯣ ꯄꯣꯔꯛꯑꯦ ꯑꯗꯣ ꯆꯠꯅꯕ ꯇꯧꯔꯒꯦ ꯕꯥꯏ ꯕ꯭ꯔꯣ ꯕꯥꯏ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯄꯨꯂꯞ ꯀꯥꯏꯅꯔꯅꯤ ꯑꯩꯈꯣꯏꯁꯦ ꯃꯣꯏꯒꯤ ꯔꯦꯁꯇꯨꯔꯥꯟꯗꯒꯤ ꯊꯣꯛꯂꯦ ꯃꯄꯥꯟꯗ ꯅꯨꯃꯤꯠ ꯇꯥꯔꯦ ꯍꯧꯖꯤꯛꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯇꯣ ꯀꯥꯏꯗꯒꯤ ꯄꯨꯡ 4:30 ꯑꯗꯨꯋꯥꯏꯗ ꯂꯣꯏꯁꯜꯂꯦꯅ ꯂꯥꯛꯄꯗ ꯑꯗꯨꯝ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯋꯥꯏꯅꯦꯕ ꯑꯗꯣ ꯑꯩꯗꯣ ꯑꯔꯥꯕꯤꯛ ꯐꯨꯗꯁꯦ ꯁꯤꯁꯦ ꯃꯣꯏꯅꯁꯨ ꯂꯥꯛꯑꯣ ꯈꯣꯠꯂꯣꯅ ꯍꯥꯏꯕ ꯑꯁꯤꯒꯤ ꯀꯥꯡꯕꯨꯁꯦ ꯈꯪꯅꯩꯌꯦꯕꯀꯣ ꯑꯗꯨꯗ ꯑꯩꯅꯁꯨ ꯁꯨꯝ ꯅꯝꯖꯜꯂꯒꯦ ꯂꯥꯛꯑꯕ ꯑꯗꯒꯤ ꯆꯥꯛꯁꯨ ꯂꯥꯛꯑꯝꯕꯗꯨꯗ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯑꯃꯨꯛ ꯕ꯭ꯔꯣ ꯑꯃꯨꯛ ꯀꯧꯔꯦ ꯃꯣꯏꯁꯦ ꯖꯦꯀꯦꯠ ꯀꯧꯍꯧꯔꯦ ꯑꯗꯨꯒꯤ ꯀꯧꯔꯛꯏꯕ ꯑꯗꯣ ꯑꯩ ꯕ꯭ꯂꯣꯒꯁꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯊꯪꯒꯤ ꯕ꯭ꯂꯣꯒꯁꯨ ꯑꯗꯨꯝ ꯊꯥꯒꯠꯆꯔꯛꯀꯦ ꯑꯩꯅ ꯍꯩꯇ ꯇꯧꯖꯔꯤꯁꯦ ꯑꯗꯣ ꯃꯊꯪꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯗꯁ ꯕꯤꯗꯥꯅꯤ ꯌꯥꯏꯐꯔꯦ ꯀꯪꯂꯩꯄꯥꯛꯅ